아이 감옥. 아이 감옥이 감옥이라. 도저로. 에이 감옥. 에이 감옥. 에이 감옥하시는 분들은 아. 미야무 시도 있다. 엄마 이제 도움랑 찾으려더나. 자 퇴. 그이 간답다. 어이 나코고. 나코. 그이노. ꯅꯪꯒꯤ ꯄꯨꯂꯤꯁꯁꯤꯅ ꯑꯩꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ ꯗꯤꯁꯇꯔꯕ ꯇꯧꯍꯟꯕꯩ ꯂꯨꯄꯥ 2,000 ꯄꯤꯔꯛꯑꯣ ꯂꯩꯇꯦꯍꯦ ꯀꯗꯥꯏꯗꯩꯅꯣ ꯄꯤꯔꯛꯑꯣ ꯂꯩꯇꯦꯕ ꯁꯠ ꯄꯤꯔꯛꯑꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯒꯨꯝꯁꯤ ꯁꯠ ꯄꯤꯔꯛꯑꯣ ꯑꯁ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯣ ꯌꯥꯔꯦ ꯄꯤꯔꯛꯑꯣ ꯉꯥꯏꯈꯣ ꯍꯦ ꯍꯦ ꯈꯪꯗꯦꯅꯦ ꯁꯦꯟꯅꯒ ꯁꯦꯟ ꯄꯥꯏꯗ꯭ꯔꯤꯉꯩꯁꯤꯗ ꯑꯁꯤ ꯑꯩꯈꯣꯏ ꯁꯥꯔ ꯀꯣꯏꯅꯕ ꯅꯨꯄꯤꯔꯣ? ꯍꯩ 이전누피니네 하. 아스 사와로 위아되고 아이 크게 다도 우리 사. 라가 부해